India Houkhiba Pung Kunmarida Anouba COVID-19 ge case Satruka Kunga Nipan Thengnakhre Health Ministry na thadorapa report amagi matungina laina asana maram oiraga Houkhiba Pung Kunmari gi manungda mioi ama laikhidaba loinana apunba active case masing lising mari ga yankhai ga mari de hengale laina asana maram oiduna laikhidaba mioi sing adu Kerala da gine hauzik fawbuda leibag asida laina asana maram oiraga laikhidaba mi gi apunba masingna lakh manga lising kuntra hundoi sukre hairi hauzik fawbuda leibag asigi oina laina asana nakhiba apunba mising crore mari lakh yankhai ga lising mapan ga chani ga nifunipan sukre laina asidagi fagalakpagi changna chada marifutara nipan dasmik nipan ama oiri haina health minister gi data asina haide laina asidagi fagalakiba punba masing na lebak asigi oina crore mari lakh nifu mari lising humbutara mathoi ga chani pan ga humpu sukre aduga laina asina maram oiraga lekhitabagi changna chada ama dasmik ama mapane hauzik fawda lebak asigi oina laina asidagi ngak thoknaba vaccine dose crore ani lakh kun lising humbutaret kap thokpa ngamkhre haide